Good afternoon, everyone. Welcome to my channel. Ngasi akogi air conditioning ki matangda wari khar tawjege. Aduna ahanbada what is air conditioning? Air conditioning habsi kadai bu kauge an hai taragedi. Masi akogi mechanical system amani hariba system asina akogi room amu oibi ai natraga any given space da magi temperature amadi humidity control toba ngamba system adubu kwen air conditioning system haina kaubi ai temperature su hingatpa hanthaba aduga humidity su akogi hapa hingatpa natraga hanthaba adugi matungina akogi requirement digi matungina hariba parameter ani sibu control toba ngamba system adubu akogi air conditioning haina taubi ai air conditioning haina kaubi ai aduga normally atopa amajina akogi Delhi gumba jaga da natraga akogi Jaipur gumba akoina thonglao da khillaga thamba akogi desert cooler se air conditioning nate majo khidang budi ingthali haidi ingri ingthali adugo mas air conditioning nate air conditioning hai taragiti temperature control toba khakta natana akogi humidity control toba ngamba sukai gadabani adugo air conditioning hai ba akogi subject asi akogi engineering branch da mechanical engineering haiba khoi branch aduna deal tauba aduga khwaidi gi maru oiba subject amani haina ahamna thamjige aduga khoi air conditioning asi kadai da sijinai haiba matamda mase maru oina khoi type of air conditioning se khoi centralized air conditioning amalai aduga topa masina package type air conditioning haina topa amalai Centralized air conditioning na khoi yam chawa office building gumba natraga commercial hub gumba khoi magi centralized AC plan ama legani aduga khoi maruwaina magi part khara mention tawjarake hariba centralized AC plan sigi manungda chiller legani pump da primary pump secondary pump hain lei aduga khoi cooling towers lei aduidi chill water line lei air handling unit lei hariba khoi component magi parts mayam asina mathau phajana pangthoga khoi chawraba khoi building amase mana temperature amasung humidity isi control tarko thame atopa amasina khoi package type air conditioning hasina khoi yam kana chawdaba room manga taruk kumba oiba sida hoi part haidi building joi part divide tawraga individually khoi control toba system aduba khoi package type haina khame aduga ngasi maruina aina discuss tawningi bisi khoi air conditioning household level da khoi yumda sinare air conditioning asigi matangdani maruina khoi yumda sinabda mayamna su ubire khoi split type air conditioning aduga window type haiba khoi makhan ani si yam popular oina sizinai ado ani sida kari khenariba aduga karambana kadaida hena sizinai habsigi matangda haijarake akogi split type air conditioning haibasina khara tangbadi heli adubu nungaibadi heli split type air conditioning asi part ani lakani indoor unit khoi room manungda hapa aduga outdoor unit aduga haiba unit asi khoi copper pipe amana sami copper pipe sigi manungda khoi magi refrigerant asi flow tawraga lei atopa masina khoi window type sidi unit am lakani khoi unit se khoi window gumda khoi phlang da window bo ga suna traga khoi open area the opening amada ma fix tawraga aduga pack tawraga thamba sina window type and window da yam hapkali aduna window type haina ju khangnai aduga window type sina kitang hongjeraga su magi kitang noaitaba disadvantage haijeraga di ma se magi compressor part se mangona sum yaujaba haitare aduna compressor se kitang makhon thokali aduna romdo kitang noisy di oi adu oi targa su ma se affordable oi aduna maram oiraga mayamna su yamna pamlaba option ama budi sum oiri aduga khogi air conditioning se khogi mai capacity se for example khoina bulb ama leiba chapa badon 10 watt ki bulb pbu 100 watt ki bulb pbu haiba du maina air conditioning gi jo magi capacity se khoina tan da chali 1 ton AC 1.5 ton AC 2 ton AC ena adu maina khoi household level da sijinai adu
tan ama haibasi karino haina ai explain tongna ba hon najarake tan ama haibasi akhoi ice tan ama haibasi akhoi 100 nate 1000 kg se 1000 kg of ice amasina melt to matamda magi surrounding air da cooling effect piramudubu tan ama ingalame haina do mai khangne amrom da hairagadi akhoi line akhoi kitang explain to da nuai na ba akhoi for example akhoi summer gum da akhoi na akhoi kutta bor sa akhoi na smaina ising ni tayraga ma salona manin on ki bhai tare adu da akhoi hakchang da aying ma phawi haibigi meaning di akhoi magi state of matter se akhoi liquid tegi vapor on gi ba aduda akhoi da aying ma phawi adu maina tan ama sina solid ni adu bo mana mahi on ba matam da mana melt to ba matam magi air da magi surrounding air da cooling effect piram do adu tan ama na pi ba cooling effect do adu ba akhoi na 1 ton of cooling haina do mai lei mayam gyan taram gane na khali aduga mathang sina akhoi energy efficiency akhoi fridge da bo ga su car da bo ga su akhoi any electrical appliance mai yamna cha da basini mayamna pamnari se aduna AC da su anoba mukhan mayam leire energy cha da ba akhoi samna khwai lai ba hair ga di as a layman aduga akhoi user amon oira ga di akhoi star rating khwai wang duna di mai khwai ga di cha roi adko technology da mu hai tar ga di akhoi magi inverter type of air conditioning haina maina thoi akhoi mai mut khiba kana sin inverter tun natte maming di chap mani adu akhoi inverter type hai se akhoi latest technology ni hausikan mayam pam nei mai sa de haina tu sim hai jige I hope it was useful adu air conditioning gi matang da akhoi household level da akhoi electrical board ka su plumbing board ka su akhoi services ki matang da hena kupna khangning bole ragadi comment box na hapiramu aduga reply tongna ba sum hona jarake ngasidi masini ngasigi topic adu mayam hakchang phana leibiu nongai na leibiu masi haijaraga masigi di video asi matang asi lusin jarage bye thank you